Hauzik thokliba irang asiga mari leinana Manipurda matam sangnadagi mobile internet service ban tawduna lakpa adu makhata na tawba yaroi haina Manipur High Court na yathang pikre ngarang Manipur High Court na internet service ase freedom of speech ke saruk ama oibana Manipur pumada mobile internet makhata na ban tawba yaroi haina yathang pikhe Chief Justice Siddharth Mridul amadi Justice 𝐌𝐎𝐁𝐈𝐋𝐄 bench amana irang leitaba mafam singda mobile internet service restore tongnaba khanghan khrabasu lengakna hauzik fawba court ke order adu mapung fana chatha handriba karigino haina hangke bench asina hai irang kanba mafam singda national security na maram oiraga internet service ban tawrabasu atay irang leitaba mafam singda leiba miyoi singisu khanba mathautai haina phongdoki Hauziki matamda internet service asi maram chaba athengba khara yangna freedom of speech ki saruk amani haiba asi miyamna loina khangnaraba wafamni haina court asina phongdokhe internet ban tawriba asigi mayokta miyamna hainariba amadi miyamgi internet pu court na takibaga loinana State asigi mafam ayambada tangdu leitaba hanjilakle hairiba asidasu mityeng changlaga court asina haukiba thada irang leitaba district headquarter khuding makta mobile tower khara trial basis ta service tawhanaba haikiba laikre amadi greater Imphal gi mafam singdasu internet service asi hangdokpa yabra haiba du yengnana